ꯑꯩꯈꯣꯏꯅ ꯌꯦꯡꯈ꯭ꯔꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨꯗ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯍꯤꯔꯝ 5ꯒꯤ ꯃꯇꯥꯡꯗ ꯌꯦꯡꯁꯤ꯫ ꯃꯔꯝꯗꯤ ꯁꯤꯡꯅ ꯂꯦꯞꯄꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯥꯡꯒꯜ ꯄꯨꯊꯣꯛꯏ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯤ ꯃꯇꯝ ꯁꯤꯡꯅ ꯁꯤꯖꯤꯟꯅꯕꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯇꯝ ꯐꯪꯏ꯫ ꯀꯅꯥꯒꯨꯝꯕꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯇꯝ ꯌꯥꯝꯅ ꯂꯩꯕꯗꯧꯅ ꯏꯪꯅ ꯇꯞꯅ ꯑꯃꯗꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨ ꯍꯔꯥꯎꯅ ꯆꯠꯄ ꯉꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯗꯤ ꯃꯇꯝ ꯀꯣꯟꯅꯗꯕꯒꯤ ꯄꯦꯟꯗꯕ ꯍꯥꯊꯨ ꯇꯧꯕ ꯃꯥꯟꯕ ꯃꯁꯝ ꯐꯥꯎꯕ ꯍꯥꯠꯄ ꯁꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯇꯝ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯍꯜꯂꯤ, ꯄꯥꯡꯒꯜ ꯍꯦꯟꯅ ꯆꯪꯍꯜꯂꯤ꯫ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁ꯭ꯋꯔꯗꯒꯤ ꯄꯥꯡꯒꯜ ꯐꯪꯅꯕ ꯄꯥꯏꯞ ꯑꯃ ꯁꯝꯂꯤꯕꯅꯤ꯫ ꯃꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯑꯄꯪꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯏꯞ ꯑꯗꯨꯗ ꯃꯈꯨꯜ ꯑꯃ ꯍꯨꯠꯄꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯈꯨꯜꯗꯨꯗꯒꯤ ꯄꯥꯡꯒꯜꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯛꯈꯤ꯫ ꯅꯪ ꯊꯥꯡꯈꯥꯡ ꯂꯩꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯊꯥꯡꯈꯥꯡ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯈꯟꯊꯅꯕ, ꯁꯣꯔ ꯍꯣꯟꯊꯅꯕ ꯃꯇꯝ ꯑꯗꯨꯅꯤ꯫ ꯅꯉꯣꯟꯗ ꯒ꯭ꯌꯥꯟ ꯄꯤꯒꯗꯕ ꯄꯣꯠꯇꯨ ꯇꯧꯕ ꯇꯝꯒꯗꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯁꯤ ꯑꯩ ꯄꯨꯡ 7ꯗ ꯐꯃꯨꯡ ꯆꯪꯂꯒ ꯄꯨꯡ 7:30ꯗ ꯇꯨꯝꯃꯤ, ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯄꯨꯡ 5:30ꯗ ꯑꯗꯨꯝ ꯍꯧꯒꯠꯂꯤ꯫ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗ꯭ꯔꯤꯉꯩꯗ ꯄꯨꯡ 2-3 ꯏꯁ꯭ꯋꯔꯒ ꯂꯩꯃꯤꯟꯅꯩ, ꯃꯔꯝꯗꯤ ꯑꯩ ꯐꯅꯤꯡꯕꯒꯤ꯫ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯇꯧꯅꯤꯡꯏ, ꯃꯗꯨꯒꯤꯗꯃꯛꯇ ꯑꯩ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩ꯫ ꯏꯁ꯭ꯋꯔꯗ ꯃꯇꯝ ꯄꯤꯅꯕ ꯑꯃꯗꯤ ꯉꯟꯇꯥ ꯍꯧꯒꯠꯅꯕ ꯑꯩ ꯉꯟꯅ ꯇꯨꯝꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯑꯩꯉꯣꯟꯗ ꯄꯨꯡ 4ꯗ ꯍꯧꯕ ꯄ꯭ꯂꯦꯒꯨꯝꯕ ꯌꯦꯡꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯏ, ꯑꯩ ꯃꯗꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯂꯛꯅꯩ, ꯏꯃꯥ, ꯃꯩ ꯊꯥꯟꯕ ꯍꯧꯔꯛꯑꯦ, ꯅꯪ ꯌꯨꯝ ꯆꯠꯍꯧꯔꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯆꯍꯤ 68 ꯁꯨꯔꯕꯅꯤ, ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯦ꯫ ꯆꯍꯤ 40 ꯁꯨꯔꯕ ꯐꯥꯎꯕꯗ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯇꯧꯕ ꯉꯝꯗꯕ ꯃꯤ ꯌꯥꯎꯏ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯦꯟꯅ ꯕꯣꯔ ꯐꯪꯕꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯆꯥꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯆꯦꯛꯁꯤꯟꯕ ꯇꯥꯏ꯫ ꯍꯧꯖꯤꯛ ꯑꯩ ꯄ꯭ꯔꯣꯇꯤꯟ ꯌꯥꯝꯅ ꯆꯥꯕ ꯗꯔꯀꯥꯔ ꯂꯩ꯫ ꯑꯁꯨꯝꯅ ꯑꯩꯅ ꯆꯥꯕ ꯃꯇꯝꯗ ꯀꯔꯤ ꯆꯥꯕ ꯐꯩ ꯍꯥꯏꯕꯗꯨ ꯈꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡ ꯐꯖꯅ ꯇꯨꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯄꯥꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯦꯞꯂꯤꯕ ꯋꯥꯔꯦꯞꯁꯤꯡ ꯑꯗꯨ ꯍꯣꯡꯒꯗꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯕꯗꯨꯗꯒꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯕꯅꯤ꯫ ꯑꯣꯀꯦ, ꯅꯪꯅ ꯍꯪꯕ ꯌꯥꯏ, ꯏꯁ꯭ꯋꯔ, ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯪ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯂꯩ꯫ ꯅꯪ ꯍꯦꯟꯅ ꯇꯨꯝꯕ ꯗꯔꯀꯥꯔ ꯂꯩ꯫ ꯁꯣꯗꯥ ꯊꯛꯄ ꯇꯣꯛꯎ꯫ ꯏꯁꯤꯡ ꯌꯥꯝꯅ ꯊꯛꯎ꯫ ꯏꯁ꯭ꯋꯔꯗꯤ ꯑꯃꯨꯛꯇ ꯄꯨꯂꯞ ꯄꯤꯗꯦ꯫ ꯍꯤꯗ ꯇꯣꯡꯂꯤꯕ ꯄꯤꯇꯔꯗꯨ ꯅꯤꯡꯁꯤꯡꯉꯨ꯫ ꯑꯩ ꯃꯗꯨ ꯇꯧꯅꯤꯡꯗꯦ ꯍꯥꯏꯔꯒꯅ ꯑꯗꯨꯝ ꯅꯥꯗꯨꯅ ꯂꯩꯕ ꯇꯥꯔꯦ꯫ ꯐꯔꯦ, ꯃꯊꯪꯒꯤ ꯍꯞꯇꯥꯗ ꯅꯥꯕ ꯐꯍꯟꯕ ꯉꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯩ ꯃꯗꯨꯗ ꯆꯠꯇꯨꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯟꯒꯦ꯫ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯤ꯫ ꯑꯩꯈꯣꯏ ꯄꯪꯅ ꯁꯨꯝ ꯍꯤꯡꯕ ꯌꯥꯔꯔꯣꯏ꯫ ꯐꯤꯂꯤꯞꯄꯤꯌꯥ 1:10ꯗ ꯄꯣꯜꯅ ꯆꯔꯆꯀꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤ꯫ ꯉꯁꯤꯒꯤ ꯑꯌꯨꯛꯁꯤꯗ ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯒꯅꯤ, ꯅꯪꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯅꯠꯇꯕ, ꯑꯗꯨꯕꯨ ꯄꯣꯜꯅ ꯇꯧꯈꯤꯕꯒꯨꯝꯅ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤ, ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯑꯐ-ꯐꯠꯇ ꯈꯪꯕ ꯄꯨꯝꯅꯃꯛꯇ ꯅꯈꯣꯏꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯒꯠꯂꯛꯅꯕ꯫ ꯁꯥꯁꯇ꯭ꯔ ꯑꯁꯤꯗ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯅ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯑꯐ-ꯐꯠꯇ ꯍꯦꯟꯅ ꯈꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯨꯅ ꯌꯥꯕꯤꯕ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯅꯥ ꯑꯗꯨ ꯐꯪꯅꯅꯕ ꯄꯣꯜꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯑꯐ-ꯐꯠꯇ ꯈꯪꯅꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯂꯧꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯤ꯫ ꯃꯈꯣꯏꯒꯤ ꯁꯃꯁ꯭ꯌꯥꯁꯤꯡ ꯑꯗꯨ ꯆꯠꯈꯤꯅꯕ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯗꯦ꯫ ꯑꯐꯕ ꯋꯥꯔꯦꯞ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯖꯈꯤ꯫ ꯃꯌꯥꯝ
ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯂꯨꯕ ꯈꯨꯗꯤꯡꯗ ꯁꯃꯁ꯭ꯌꯥ ꯊꯣꯛꯄ ꯂꯩꯔꯣꯏ, ꯁꯤ ꯍꯥꯏꯗꯨꯅ ꯁꯃꯁ꯭ꯌꯥ ꯊꯣꯛꯂꯔꯣꯏ ꯑꯃꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯔꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯟꯗꯅ ꯑꯗꯨꯝ ꯍꯤꯡꯕꯗꯨꯗꯤ ꯍꯤꯡꯂꯔꯣꯏ꯫ ꯃꯇꯝ ꯐꯖꯅ ꯁꯤꯖꯤꯟꯅꯗꯕꯅ ꯁꯃꯁ꯭ꯌꯥ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯊꯕꯛ ꯆꯤꯜꯂꯤꯗ ꯍꯥꯏꯗꯅ ꯂꯩꯔꯕꯗꯤ ꯅꯪ ꯍꯣꯡꯕ ꯗꯔꯀꯥꯔ ꯂꯩꯔꯕꯅꯤ꯫ ꯑꯁꯦꯡꯕꯗꯨꯗꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯃꯤꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯇꯥꯅꯤꯡꯕꯒꯤꯅꯤ꯫ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯇꯜꯂꯤ꯫ ꯅꯪ ꯀꯔꯝ ꯇꯧꯔꯤꯒꯦ? ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯊꯕꯛ ꯆꯤꯟꯕꯅꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯑꯋꯥꯕꯅꯤ꯫ ꯂꯧꯁꯤꯡ ꯑꯃꯁꯨꯡ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯌꯦꯡꯁꯤ꯫ ꯁꯦꯟꯗꯣꯟ ꯂꯩꯕ ꯑꯃꯗꯤ ꯄꯩꯁꯥꯒꯤ ꯑꯀꯤꯕꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯁꯦꯟꯗꯣꯟꯗꯒꯤ ꯊꯣꯛꯄꯤꯌꯨ, ꯃꯇꯝ ꯆꯥꯅ ꯄꯩꯁꯥ ꯁꯤꯡꯗꯣꯛꯄꯤꯌꯨ, ꯆꯥꯔꯕ ꯃꯇꯝꯗꯗ ꯁꯤꯖꯤꯟꯅꯕꯤꯌꯨ, ꯄꯩꯁꯥ ꯂꯩꯇꯅ ꯄꯣꯠ ꯂꯩꯒꯦ ꯈꯜꯂꯨꯅꯨ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯋꯥꯅ ꯊꯣꯛꯄ ꯌꯥꯏ, ꯃꯔꯝꯗꯤ ꯁꯦꯟꯗꯣꯟ ꯂꯩꯔꯨꯕꯅ꯫ ꯑꯗꯣꯝꯅ ꯐꯥꯎꯔꯤꯕꯗꯣ ꯑꯩ ꯈꯪꯉꯤ, ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯈꯤ꯫ ꯗꯦꯕ ꯑꯃꯁꯨꯡ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯇꯤ ꯄꯨꯕꯁꯤ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯍꯜꯂꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯄꯥꯡꯒꯜꯁꯤ ꯀꯟꯈ꯭ꯔꯕꯖꯥꯠꯅꯤꯀꯣ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯦꯟꯗꯣꯟ ꯃꯌꯥꯝ ꯑꯃ ꯇꯣꯜꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄ꯭ꯔꯦꯁꯔ ꯇꯧꯔꯛꯈꯤ꯫ ꯊꯥ ꯈꯨꯗꯤꯡꯒꯤ ꯈꯔ ꯄꯤꯛꯅ ꯁꯤꯡꯒꯠꯈꯤ, ꯑꯗꯨꯕꯨ ꯁꯦꯟꯗꯣꯟꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯤꯡꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯁꯦꯡꯕꯅꯤ꯫ ꯆꯍꯤ 2-3ꯗꯤ ꯌꯥꯝꯅ ꯍꯟꯊꯅ ꯂꯩꯕ ꯇꯥꯈꯤ꯫ ꯍꯥꯟꯅꯗꯒꯤ ꯋꯥꯠꯅꯁꯨ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯄꯩꯁꯥ ꯄꯨꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯅꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯑꯩꯅ ꯈꯟꯕꯗ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯅꯉꯣꯟꯗ ꯑꯣꯏꯊꯣꯛꯄꯗꯤ ꯌꯥꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯇꯧꯕꯤꯔꯨꯅꯨ꯫ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯒ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯗꯨ ꯂꯩꯕ ꯌꯥꯔꯒꯅꯤ꯫ ꯀꯥꯔ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯔꯀꯥꯟꯗ ꯂꯩꯕ ꯌꯥꯏ꯫ ꯑꯄꯥꯝꯕ ꯑꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕ ꯌꯥꯏ꯫ ꯌꯦꯡꯂꯁꯤ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ, ꯑꯗꯨꯒ ꯃꯗꯨꯒꯤ ꯕꯤꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯁꯥꯒꯤ ꯊꯕꯛ ꯐꯥꯎꯕ ꯇꯠꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯑꯩꯅ ꯎꯖꯅꯤꯡꯗꯦ꯫ ꯃꯈꯣꯏꯅ ꯀꯤꯗꯅ ꯄꯥꯈꯠꯇꯅ ꯂꯩꯕꯗꯣ, ꯑꯊꯨ ꯑꯀꯥꯏꯒꯤ ꯄꯩꯁꯥ ꯈꯔꯗꯤ ꯑꯗꯨꯝ ꯈꯥꯛꯇꯨꯅ ꯊꯝꯃꯨ꯫ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯊꯣꯛꯀꯅꯨ꯫ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯗꯦꯕꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ꯫ ꯃꯍꯥꯛꯅ ꯇꯝꯂꯛꯂꯤꯕꯁꯤ ꯀ꯭ꯂꯥꯁ 12 ꯐꯥꯎꯕꯗꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯇꯧꯅ ꯁꯦꯜ ꯊꯨꯝꯒꯤ ꯃꯇꯥꯡꯗ ꯍꯩꯁꯤꯡꯕ ꯉꯁꯤ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯁꯤ ꯌꯥꯝꯅ ꯂꯨꯕ ꯅꯠꯇꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯀꯣꯂꯦꯖ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟꯗꯤ ꯈꯔ ꯇꯨꯡꯁꯤꯟꯕ, ꯈꯔ ꯁꯤꯖꯤꯟꯅꯕ, ꯈꯔ ꯄꯤꯊꯣꯛꯄ꯫ ꯌꯥꯝꯅ ꯂꯨꯕ꯭ꯔꯅꯦ ꯁꯤꯕꯣ? ꯃꯍꯥꯛꯅ ꯍꯥꯏ, ꯅꯪꯅ ꯂꯥꯝꯕ ꯐꯪꯕ ꯃꯑꯣꯡꯗ꯫ ꯑꯁꯦꯡꯕꯒꯤꯅꯤ, ꯅꯪꯅ ꯉꯝꯕꯗ ꯈꯔ ꯇꯨꯡꯁꯤꯟꯕ, ꯈꯔ ꯁꯤꯖꯤꯟꯅꯕ,ꯈꯔ ꯄꯤꯊꯣꯛꯄ꯫ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯉꯝꯕ ꯉꯝꯗꯕ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯍꯦꯟꯖꯤꯟꯅ ꯇꯧꯗ꯭ꯔꯕꯗꯤ ꯏꯁ꯭ꯋꯔꯅ ꯅꯪꯒꯤ ꯇꯧꯕ ꯉꯝꯕ ꯑꯗꯨ ꯆꯥꯎꯊꯣꯛꯍꯜꯂꯛꯀꯅꯤ, ꯃꯔꯝꯗꯤ ꯅꯪꯉꯣꯟꯗ ꯂꯩꯕ ꯑꯗꯨ ꯅꯪꯅ ꯈꯪꯅ ꯆꯠꯂꯤ꯫ ꯀꯔꯝ ꯀꯥꯟꯗ ꯏꯁ꯭ꯋꯔꯅ ꯅꯪꯉꯣꯟꯗ ꯑꯅꯧꯕ ꯀꯥꯔ ꯑꯃ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯍꯥꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯗꯨ ꯌꯥꯗ꯭ꯔꯕ ꯃꯇꯝꯗ꯫ ꯑꯃꯦꯟ꯫ ꯅꯪꯅ ꯈꯜꯂꯝꯕ ꯌꯥꯏ, ꯃꯁꯤꯗꯤ ꯊꯋꯥꯏꯒꯤ ꯑꯣꯏꯕ ꯅꯠꯇꯦꯗ꯫ ꯃꯁꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯔꯝꯅ ꯍꯤꯡꯒꯗꯒꯦ ꯑꯃꯗꯤ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯅ ꯄ꯭ꯔꯦꯁꯔ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ
ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯈꯨꯗꯤꯡꯃꯛꯁꯤ ꯕꯥꯏꯕꯜꯒꯤ ꯅꯤꯌꯝ ꯉꯥꯛꯇꯅꯤ꯫ ꯕꯥꯏꯕꯜꯅ ꯇꯨꯡꯁꯤꯟꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯅꯁꯨꯁꯤꯡꯒꯤꯗꯃꯛꯇ ꯈꯥꯛꯇꯨꯅ ꯊꯝꯂꯝꯃꯨ ꯍꯥꯏꯅ ꯍꯥꯏ꯫ ꯅꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯈꯔ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯅꯣꯡꯃꯗꯤ ꯅꯪ ꯑꯍꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯇꯧꯕꯈꯔ ꯗꯔꯀꯥꯔ ꯂꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯥꯏꯕ ꯉꯝꯂꯒꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯉꯥꯏꯉꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯦꯜ ꯇꯣꯟꯒꯅꯤ꯫ ꯑꯃꯦꯟ꯫ ꯉꯥꯏꯕꯁꯤ ꯄꯥꯡꯒꯜꯅꯤ꯫ ꯅꯪꯅ ꯉꯥꯏꯕ ꯉꯝꯂꯕꯗꯤ ꯄꯥꯡꯒꯜ ꯂꯩꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯒꯤꯗꯃꯛꯇ ꯄꯨꯈꯤꯕ ꯑꯃꯈꯛꯇꯤ ꯃꯗꯨ ꯄꯨꯕꯃꯛꯇꯤ ꯅꯠꯇꯦ꯫ ꯕꯦꯞꯇꯤꯁ ꯆꯔꯆ ꯑꯃꯗꯒꯤ ꯆꯦ ꯅꯝꯊꯣꯛꯅꯕ ꯃꯦꯆꯤꯟ ꯑꯃ $500 ꯃꯤꯅꯤꯁꯇ꯭ꯔꯤ ꯍꯧꯒꯠꯂꯛꯄꯗ ꯂꯧꯈꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ $50 ꯊꯣꯛꯅ ꯁꯤꯡꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 30 ꯑꯁꯤꯗ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯁꯤꯅ ꯄꯨꯈꯤꯕ ꯍꯥꯏꯕꯕꯨ ꯃꯗꯨ ꯃꯉꯥꯏꯔꯦ꯫ ꯀꯔꯤꯒꯤ? ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯃꯗꯨ ꯄꯨꯔꯨꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯗꯦꯕꯇꯧꯅ ꯉꯥꯏꯕ ꯉꯝꯗꯦ꯫ ꯗꯦꯕꯅ ꯍꯥꯏꯈꯤ, ꯅꯠꯇꯦ, ꯃꯗꯨ ꯑꯩꯈꯣꯏ ꯇꯧꯒꯨꯝꯁꯤ꯫ ꯃꯗꯨ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯟꯕ ꯍꯧꯁꯤ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯆꯍꯤ 4-5ꯒꯤ ꯃꯇꯨꯡꯗ ꯗꯔꯀꯥꯔ ꯂꯩꯔꯛꯀꯗꯕ ꯄꯣꯠ ꯑꯗꯨꯃꯗꯤ ꯍꯥꯟꯅ ꯃꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯃꯆꯥ ꯃꯆꯥ ꯇꯨꯡꯁꯤꯟꯕ ꯍꯧꯁꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯥꯒꯤ ꯄꯩꯁꯥꯁꯤ ꯈꯣꯡ ꯃꯣꯖꯥꯗ ꯊꯝꯃꯤ ꯍꯥꯏ꯫ ꯃꯍꯥꯛꯀꯤ ꯗ꯭ꯔꯋꯔꯗ ꯂꯩꯕ ꯈꯣꯡ ꯃꯣꯖꯥꯗ ꯑꯗꯨꯝ ꯄꯩꯁꯥ ꯌꯥꯎꯏ꯫ ꯃꯥꯅ ꯈꯔ ꯇꯨꯡꯁꯤꯟꯒꯅꯤ, ꯃꯍꯥꯛꯅ ꯈꯔ ꯁꯤꯖꯤꯟꯅꯒꯅꯤ, ꯈꯔ ꯄꯤꯊꯣꯛꯀꯅꯤ꯫ ꯆꯍꯤ 3 ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯀꯥꯔ ꯑꯃ ꯃꯁꯥꯒꯤ ꯄꯩꯁꯥꯅ ꯂꯩꯖꯩ꯫ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯗꯨꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯒꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯇꯨꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯤ ꯈꯔ ꯑꯃꯅ ꯁꯨꯛꯄꯤ ꯄꯤꯊꯣꯛꯇꯦ꯫ ꯃꯂꯥꯆꯤ 3ꯗ ꯕꯥꯏꯕꯜ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯤ, ꯇꯥꯏꯠ ꯑꯃꯁꯨꯡ ꯑꯣꯐꯔꯤꯡ ꯅꯪꯅ ꯏꯁ꯭ꯋꯔꯗꯒꯤ ꯍꯨꯔꯥꯜꯂꯤ꯫ ꯃꯤ ꯈꯔ ꯑꯃꯅ ꯍꯥꯏꯒꯅꯤ, ꯑꯩ ꯊꯥꯖꯗꯦ, ꯃꯗꯨꯗꯤ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯒꯤꯅꯤ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯄꯤꯅꯤꯡꯗꯕꯒꯤꯅꯤ꯫ ꯇꯥꯏꯠ ꯑꯁꯤ ꯋꯥꯌꯦꯜ ꯌꯥꯊꯪꯒꯤ ꯃꯈꯥꯗ ꯑꯣꯏꯔꯒꯗꯤ ꯊꯧꯖꯥꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯔꯤꯕꯒꯦ? ꯑꯩꯗꯤ ꯇꯥꯏꯠ ꯄꯤꯕ ꯈꯛꯇꯪꯗꯁꯨ ꯊꯥꯖꯗꯦ, ꯑꯗꯨꯗꯒꯤ ꯍꯦꯟꯕꯗꯨꯗ ꯊꯥꯖꯩ꯫ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃꯗꯨ ꯅꯤꯡꯅꯁꯪꯗ ꯄꯣꯔꯛꯎ, ꯃꯔꯝꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯆꯤꯟꯖꯥꯛ ꯂꯩꯒꯅꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯑꯃꯗꯤ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯅꯤ꯫ ꯅꯪꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯤꯡꯅꯁꯪꯗ ꯄꯣꯔꯛꯎ, ꯀꯅꯥꯒꯨꯝꯕ ꯗꯔꯀꯥꯔ ꯂꯩꯕ ꯃꯤ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯅꯕ꯫ ꯃꯆꯥ 3 ꯂꯩꯔꯕꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩꯕ ꯅꯨꯄꯤ ꯑꯃꯗ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩꯒꯤ ꯅꯤꯄꯥꯗꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ, ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯦ ꯑꯩ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ, ꯃꯇꯦꯡ ꯈꯖꯤꯛꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯗꯨ ꯀꯔꯝ ꯀꯥꯟꯗ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯐꯕ ꯊꯕꯛꯀꯤꯗꯃꯛꯇ ꯅꯪ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯪꯅ ꯃꯥꯡꯖꯧꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯕ ꯀꯥꯟꯗꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕ ꯉꯝꯒꯅꯤ꯫ ꯇꯥꯏꯠ ꯈꯨꯗꯤꯡ
ꯅꯤꯡꯅ ꯁꯪꯗ ꯄꯣꯔꯛꯎ, ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯁ꯭ꯋꯔꯒꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯍꯥꯡꯗꯣꯛꯇꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯅꯈꯣꯏꯅ ꯊꯝꯐꯝ ꯂꯩꯇꯕ ꯃꯈꯩ ꯅꯈꯣꯏꯒꯤ ꯅꯅꯥꯛꯇ ꯕꯣꯔ ꯍꯩꯊꯕꯤꯔꯛꯀꯅꯤ꯫ ꯀꯅꯥ ꯀꯅꯥ ꯕꯥꯏꯕꯜꯁꯤ ꯊꯥꯖꯕꯤꯕꯒꯦ? ꯇꯥꯏꯠ ꯄꯤꯗꯕ ꯈ꯭ꯔꯤꯁꯇ꯭ꯌꯟ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯃꯌꯥꯝꯅ ꯅꯩꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯥꯏꯠ ꯄꯤꯕ ꯈ꯭ꯔꯤꯁꯇ꯭ꯌꯟꯁꯤ 100% ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯕꯥꯏꯕꯜꯗꯤ ꯊꯥꯖꯩ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯕꯒꯦ? ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯋꯥꯁꯛꯅꯣ! ꯑꯩꯅ ꯅꯈꯣꯏꯒꯤꯗꯃꯛꯇ ꯃꯥꯡ ꯇꯥꯛꯍꯜꯂꯤꯕ ꯑꯗꯨꯕꯨ ꯆꯩꯒꯅꯤ꯫ ꯑꯩꯅ ꯁ꯭ꯋꯔꯒꯒꯤ ꯊꯣꯡꯅꯥꯎꯁꯤꯡ ꯍꯥꯡꯗꯣꯛꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ 10 ꯊꯣꯛꯄꯒꯤ ꯑꯃꯗꯨ ꯏꯁ꯭ꯋꯔꯗ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯗꯨ ꯍꯨꯔꯥꯟꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ 10 ꯊꯣꯛꯄꯒꯤ ꯑꯃꯗꯨ ꯏꯁ꯭ꯋꯔꯗ ꯄꯤꯗꯕ ꯇꯥꯔꯕꯗꯤ ꯂꯥꯏ ꯐꯠꯇꯕꯅ ꯃꯗꯨ ꯍꯨꯔꯥꯟꯈꯤꯒꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯏꯁ꯭ꯋꯔꯗ ꯄꯤꯔꯒꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯅꯪꯒꯤꯅꯤ꯫ 100% ꯍꯥꯏꯕꯁꯤ 100% ꯌꯥꯝꯅ ꯂꯥꯛꯄ ꯅꯠꯇꯦ꯫ ꯅꯪꯅ ꯊꯥꯖꯔꯕꯁꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯃꯁꯤ ꯆꯨꯝꯂꯕꯅꯤ꯫ ꯄꯩꯁꯥ ꯈꯔꯗꯤ ꯁꯤꯖꯤꯟꯅꯧ꯫ ꯃꯤ ꯀꯅꯥ ꯑꯃꯗꯤ ꯄꯩꯁꯥ ꯁꯨꯛꯄꯨ ꯄꯨꯊꯣꯛꯇꯦ꯫ ꯁꯨꯗ꯭ꯔꯁꯨ ꯂꯥꯏꯗ ꯍꯥꯏꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩ꯫ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯗ꯫ ꯑꯇꯣꯞꯄꯗ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯀꯜꯂꯛ ꯀꯟꯖꯥꯎꯔꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯑꯩ ꯀꯠꯊꯣꯛꯂꯕꯅꯤ ꯍꯥꯏꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯅꯤꯡꯉꯗꯤ ꯆꯠꯂꯦ, ꯂꯩꯔꯨꯔꯣ, ꯑꯗꯨꯕꯨ ꯈꯔꯗꯤ ꯈꯥꯛꯎ, ꯈꯔꯅ ꯄꯤꯊꯣꯛꯎ꯫ ꯄꯥꯎꯔꯧ 10:32 ꯃꯤꯁꯤꯡꯅ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯀꯤꯕ ꯐꯥꯎꯏ꯫ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯕ ꯋꯥꯠꯂꯤ꯫ ꯃꯗꯨ ꯇꯧꯔꯤꯕ ꯃꯍꯥꯛꯅ ꯃꯁꯥꯃꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤ꯫ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯤꯁꯤꯡꯅ ꯃꯁꯤ ꯇꯧꯔꯤꯕꯁꯦ? ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ, ꯌꯥꯝꯅꯗꯤ ꯅꯣꯛꯅꯤꯡꯕ ꯑꯗꯨꯕꯨ ꯌꯥꯝꯅꯗꯤ ꯇꯥꯡꯅ ꯊꯣꯛꯄ ꯑꯃ꯫ ꯗꯦꯕꯀ ꯑꯩꯒꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯃꯆꯥꯗꯨ ꯒ꯭ꯔꯦꯖꯨꯑꯦꯠ ꯂꯣꯏꯕꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯤ ꯗ꯭ꯔꯒ ꯆꯥꯔꯝꯃꯤ꯫ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯗꯦ ꯑꯗꯨꯗꯁꯨ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯊꯦꯝꯕꯗꯒꯤ ꯇꯥꯗꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ ꯑꯊꯦꯝꯕꯗ ꯇꯥꯗꯅꯕ ꯍꯣꯠꯅꯧ꯫ ꯅꯣꯡꯃ ꯃꯃꯥꯒ ꯃꯕꯥꯅꯤꯅ ꯒꯦꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯈꯛꯇꯗ ꯃꯃꯥꯅ ꯄꯣꯠ ꯂꯩꯕ ꯆꯠꯂꯤꯉꯩꯗ ꯃꯍꯥꯛꯅ ꯊꯥꯎ ꯍꯥꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯐꯖꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯄꯤꯛ ꯊꯟꯕ ꯒꯥꯔꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏ, "ꯀꯔꯤ ꯇꯧꯔꯦ?" ꯃꯗꯨꯗ ꯈꯨꯝꯂꯛꯏ, "ꯑꯩꯉꯣꯟꯗ ꯐꯥꯎꯔꯦ." ꯃꯃꯥꯅ ꯍꯥꯏ, "ꯀꯔꯤꯅꯣ ꯐꯥꯎꯔꯦ ꯍꯥꯏꯗꯤ?" ꯃꯍꯥꯛꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯉꯣꯟꯗ ꯐꯥꯎꯔꯦ." ꯑꯊꯦꯝꯕꯗꯒꯤ ꯆꯦꯜꯂꯨ ꯍꯥꯏꯕꯗꯨ ꯃꯥꯒꯤ ꯀꯣꯛꯇ ꯂꯩꯕꯅꯅꯤ꯫ ꯑꯊꯦꯝꯕꯗꯒꯤ ꯆꯦꯜꯂꯨ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯜꯂꯝꯃꯤ꯫ ꯑꯩꯈꯣꯏ ꯑꯍꯜ ꯈꯔꯁꯨ ꯆꯦꯟꯕ ꯗꯔꯀꯥꯔ ꯂꯩ꯫ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯧ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯀꯦꯖꯤ 10 ꯍꯦꯟꯒꯠꯂꯛꯄꯗ ꯑꯇꯣꯞꯄ ꯐꯤ ꯀꯣꯝꯅ ꯁꯦꯠꯄ ꯅꯨꯄꯤꯁꯤꯡꯒ ꯆꯠꯃꯤꯟꯅꯒꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯋꯥꯈꯜ ꯂꯩꯇꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗ ꯁꯃꯁ꯭ꯌꯥ ꯊꯣꯛꯂꯣꯏ ꯍꯥꯏꯕ ꯀꯌꯥ ꯂꯩꯔꯤꯕꯅꯤ꯫ ꯅꯁꯥ ꯅꯊꯟꯇ ꯊꯥꯖꯕ ꯌꯥꯝꯅ ꯊꯝꯒꯅꯨ꯫ ꯅꯪ ꯍꯛꯆꯥꯡ ꯄꯥꯜꯂꯤꯕꯅꯤ꯫ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯊꯦꯝꯕ ꯑꯃ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅ ꯅꯨꯄꯤ ꯂꯥꯟꯈꯤꯕ ꯅꯠꯇꯦ꯫
ꯃꯗꯨꯗ ꯆꯪꯉꯨꯕꯅꯤ, ꯁꯣꯏꯗꯅ ꯄꯥꯞ ꯇꯧꯈꯤꯕ ꯅꯠꯇꯦ, ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯩꯈꯣꯏꯅ ꯄꯥꯞꯇꯨꯗ ꯆꯠꯂꯨꯕꯅꯤ꯫ ꯐꯔꯦ, ꯌꯦꯡꯉꯨ, ꯃꯌꯥꯝꯅ ꯅꯤꯡꯁꯤꯡꯅꯕ, ꯁꯦꯟꯗꯣꯟ ꯂꯩꯕ ꯃꯇꯝꯗ ꯃꯔꯥꯜ ꯁꯤꯕꯤꯕ ꯂꯩꯇꯦ, ꯅꯪ ꯊꯣꯔꯛꯄ ꯉꯝꯒꯅꯤ꯫ ꯇꯤꯚꯤ ꯌꯦꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯅꯥꯒꯨꯝꯕ ꯃꯤꯇꯨ ꯃꯤꯋꯥ ꯂꯥꯟꯅꯔꯨꯔꯕꯗꯤ ꯃꯗꯨꯅ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯅꯠꯇꯦ, ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯦꯡꯅꯗꯤ ꯂꯩꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯊꯦꯝꯕꯗ ꯇꯥꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯉꯥꯛꯊꯣꯛꯄꯗ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇꯅꯤ, ꯃꯔꯝꯗꯤ ꯃꯤꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥ ꯍꯥꯏꯅꯗꯦ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯍꯥꯏꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯃꯤ ꯍꯥꯏꯔꯛꯂꯤꯕꯁꯤ ꯃꯇꯝ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕꯅꯤ, ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯁꯦꯠꯂꯤꯕ ꯆꯥꯔꯤꯕꯗꯨ ꯌꯦꯡꯁꯤꯜꯂꯨ, ꯅꯪꯅ ꯑꯊꯦꯝꯕ ꯑꯣꯏꯒꯅꯨ, ꯐꯤꯁꯤꯡ ꯁꯦꯠꯂꯤꯕ ꯆꯦꯛꯁꯤꯜꯂꯨ, ꯅꯁꯥ ꯅꯊꯟꯇ ꯃꯤꯡꯁꯦꯜꯗ ꯌꯦꯡꯂꯦ ꯍꯥꯏꯔꯒ ꯑꯩꯁꯤꯕꯨ ꯁꯦꯛꯁꯤ ꯑꯣꯏꯔꯖꯥꯠꯂꯅꯦ ꯍꯥꯏꯒꯅꯨ, ꯑꯩꯁꯤꯕꯨ ꯏꯁ꯭ꯋꯔꯒꯤ ꯃꯒꯨꯟ ꯎꯠꯂꯤꯕ꯭ꯔꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯦꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨ꯫ ꯈꯖꯤꯛꯇꯪꯒ ꯍꯥꯏꯈꯤꯒꯦ, ꯅꯪꯅ ꯅꯪꯒꯤ ꯁ꯭ꯀꯔꯠ ꯁꯦꯠꯆꯤꯟꯕꯗ ꯑꯁꯨꯝꯅ ꯑꯣꯏꯍꯟꯒꯅꯨ, ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨ, ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯔꯝ ꯍꯥꯏꯅ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ, ꯑꯁꯨꯝꯅ ꯇꯧꯔꯒ ꯐꯖꯅ ꯎꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯁꯤꯗꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯁꯨꯝ ꯍꯥꯏꯅ ꯑꯩ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯑꯣ, ꯑꯩ ꯑꯗꯨꯝ ꯍꯥꯏꯅ ꯑꯃꯨꯛꯇ ꯈꯜꯂꯨꯗꯦ, ꯅꯪꯒꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯑꯩꯅ ꯁꯤꯜꯂꯦ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯊꯦꯝꯕꯗꯒꯤ ꯆꯦꯛꯁꯤꯜꯂꯨ, ꯐꯠꯇꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯇꯒꯤ ꯂꯩꯊꯣꯛꯎ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯅ ꯁꯤꯗꯒꯤ ꯍꯦꯟꯅ ꯍꯥꯏꯒꯗꯕ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯒꯗꯕꯁꯤ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯄꯣꯠ 5 ꯑꯗꯨꯗꯤ ꯃꯇꯝ, ꯄꯩꯁꯥ, ꯋꯥꯍꯩ, ꯁꯦꯛꯁ꯫ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯆꯦꯛꯁꯤꯜꯂꯨ, ꯑꯩꯈꯣꯏꯒ ꯄꯨꯟꯂꯤꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯡ, ꯑꯩꯈꯣꯏꯅ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨ ꯑꯣꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯟꯕꯗꯨꯗꯒꯤ ꯍꯦꯜꯂꯤ꯫ ꯌꯣꯠꯅ ꯌꯣꯠ ꯌꯩꯕꯅꯤ, ꯅꯪꯅ ꯄꯨꯜꯂꯤꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨꯅ ꯅꯪꯕꯨ ꯊꯧꯒꯠꯄꯤꯒꯅꯤ ꯑꯃꯗꯤ ꯑꯋꯥꯡꯕ ꯊꯥꯛꯇ ꯆꯤꯡꯈꯠꯄꯤꯒꯅꯤ꯫ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩ, ꯃꯥ ꯑꯩꯒ ꯃꯇꯝ ꯌꯥꯝꯅ ꯂꯦꯟꯃꯤꯟꯅꯩ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯑꯁꯤꯅ ꯑꯩꯕꯨ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯁꯤ ꯆꯥꯎꯅ ꯊꯥꯒꯠꯄꯤꯕꯅꯤ, ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯨꯝꯅ ꯊꯥꯒꯠꯄꯤꯕꯁꯤ ꯐꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯨꯕꯅ ꯑꯩꯕꯨ ꯍꯦꯟꯅ ꯐꯕ ꯃꯤ ꯑꯃ ꯑꯣꯏꯍꯜꯂꯤ, ꯑꯩꯕꯨ ꯍꯦꯟꯅ ꯐꯍꯜꯂꯤ꯫ ꯀꯅꯥꯒꯨꯝꯕ ꯈꯔꯒꯤ ꯄꯨꯟꯁꯤ Amen. ꯑꯐꯕ ꯃꯔꯨꯞꯇꯅ ꯍꯣꯡꯍꯟꯕ ꯌꯥꯏ꯫ ꯃꯌꯥꯝ ꯀꯟꯅ ꯂꯥꯎꯃꯤꯟꯅꯁꯤ, ꯂꯧꯁꯤꯡ꯫ ꯑꯁꯤꯡꯕ ꯑꯆꯨꯝꯕ ꯋꯥꯔꯦꯞꯁꯤꯡ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯪꯊꯕ ꯂꯥꯛꯀꯅꯤ꯫ ꯂꯧꯁꯤꯡꯅ ꯑꯐꯕ ꯃꯔꯤ ꯁꯦꯝꯒꯠꯂꯤ, ꯊꯕꯛ ꯐꯖꯅ ꯁꯨꯕ ꯉꯝꯍꯜꯂꯤ ꯑꯃꯁꯨꯡ ꯁꯦꯜ ꯊꯨꯝ ꯍꯩꯅ ꯁꯤꯖꯤꯟꯅꯕ ꯉꯝꯍꯜꯂꯤ꯫ ꯃꯁꯤꯅ ꯄꯨꯟꯁꯤꯒꯤ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯐꯒꯠꯍꯜꯂꯤ꯫ ꯂꯧꯁꯤꯡꯕꯨ ꯑꯩꯈꯣꯏꯅ ꯊꯤꯖꯔꯣꯏꯗꯕꯒꯤ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯃ ꯑꯣꯐꯔ ꯇꯧꯖꯔꯤ, ꯑꯆꯨꯝꯕ ꯋꯥꯔꯦꯞ ꯀꯔꯝꯅ ꯂꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕꯤꯌꯨ꯫
Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite mahakna akhoi bu phi maru adu khakta natana leidiba singna chingchak manatana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakajri mahakna akhoi ngonda tawbiriba thakajri ngai haifam leite Mamangi program asi Joyce Meyer Ministry gi friends amasung partner singi mating dagi pangthok sabani.